Lainingthau Sanamahi Temple Board amasung Relief Camp Committee na sinduna Sawombong Prefabricated House Relief Camp ta pamang chahi March tagi chatharakpa isai jagoi pena amade thangta sintak sindambibagi thauramda saruk yakiba mahirui singna ngasigi miyamgi thaugal ngasi miyamgi thaugal mapung phana tauba ngamle haina sintak sindambibagi thauram asida saruk yakiba oja amade mahirui singna phongdok narakle training aduda punggi oja oina saruk yakiba LSTB gi pung isai jagoi loisang gi pung yaiba thokchom samu machana hai Wangkai High School amasung Sawombongda hangliba relief camp ani asida LSTB na maru oiba thodang loduna pung isai pena amade thangta tambiba haurakibane training asigi mateng na gwaltabidagi thongnau jam Dhananjoy gi machanupe thongnau jam Promita Chandu ngaside luhongbagi isai sakpa ngamle miyamdasu thodok wathok tholakpada mahakpo haibiduna pukning thogatpiyo haiki Hena anoba itilama pibiba aikoida hadi thawna ama hapiba makoina adugumba thawna singdo hapiba galonena aikoigi sigi somo relief camp da leiba committee gi amadi aikoigi guardian singsina aikoida mating chauna pangbiduna makoina hena angang singsida aikoigi inot ama pibidana angang singsibu magi oiba pusigi hingba yaba lambi amamamda अखोगी सत्प याननबा अखोगी इसै तौदना अदिगिदि तोंगान तोंगान बा सिमरम जिंचिदा सत्तना हारिबा अंगांग जिंचिदासु हेना मतेंग पांगबिबसे पुनमपुसु अइना थागतपा अमसुंग नुंगाइबा फोंदोकपा चिंदा अखोगी हाइदोकपा कनो तौदरगसु हेना थमुइदा अखोगी यामना नुंगाइबा पेंजाबा अमगा लोइना अइना थागतपा फोंदोकसे Nakala maromda training aduda isagi oza oina saruk yakibe konsam Indira Laimana hai relief camp ta lairiba angang singa sige pukning wakhal leitana laihanabagi pandamda isai jagoi tambibagi thoramase chatharakpane sintangpagi thoramasi dagi puthorakliba mahirui singa simhiamna yumda thokpa thoram singda saruk yahanbiu haina so mahakna makhata na phongdokhi aikona ngasi tamjariba wangkhai gisu Sawombong gisu pung sai jagoi da changba khudimak se Lainthau Sanamahi Temple Board na phanek tagi phi dagi sai da changba jagoi da changba khudimak se moina Lainthau Sanamahi Temple Board na pibi banga tani aduga aikoi ipai puna thambirami ba ina lining sida aikoi masel amata oina punna chatlaba matamda da yekna ba amata na maithi ba piba ngamoi aikoi masel amata oigadabani haije Lainthau Sanamahi Temple Board ki pandam